mayambu ahan maktada warina chonggi maikadagi ikop nona taram ukshari haujuk tabirasi aikona pujarak warida sosobi warigi tarani thoisuba tangka sosobina sumna thokmok karan turan kaya ama toduna saroi singse amaga amaga khanahalami makhoi masen phunahalami adubu hojik phawbadi matang asida lukena karimata khangdri mak chamnari kayam kuina sosobina sumna khadak tobu yagani oida pada kaya ama tobu yagani aduma khanlakod matabani ngasigi nubsigi sosobi ki mong mato kaya sida lukena mangona singnabadi adumuk phawi adubu sosobina magi ngamjabi thakta honaduna singnari ba kaya se kohannaba mana tarami adubu miyeng da nayeng da ingit irang khradati lukena mabu yam singnaki aduga saroi ani sinasu sosobi bu ubada hainadaba makoi makoi gi masada aki tujungbagi matau khra leiribase lukena aduma uba phangnari sosobi ki tawbanga mamatik mayaina chaibu onuna makoi ani kanthanan bane aduga amuksu wa hangbada amaga amaga khudase pangthinna thinna handuna luke ki chingnaba kaya se manghan bani asomdana ayuki matam oibanina maga punba loina banu pamsa sing yumasimaktada mabu kauba lakhirami sumang deleptuna ta sosobi haduna makhoina kanna kana laropa khonjela du tabadagidi amaiba luke se asomdadi maningda laison chonuna thaba khara tawribani angang sing aduna yawbanina soidinmaki maning mayada lakpa tare haduna mahakse ngaktangdi tamamnaba pakhatpase pharami tawriba thaba sidi losin masu yab matang natido losinna pa honabadasu matam khara changaduribani masidagi amaiba lukena sosobida munni lei miyeng sida mokhoi ani se paw phonabagi mataw matawi sosobina makut machani thangalaga a yareuja ai thokhrage mokhoi singse lam khara heli khara warak piu haduna hairamnaga sosobi momon mon nokduna nupa macha sing aduga punba adumak thokirami thokiba matamda saroi ani duna sosobi ki chakba maikaida cheptha yengi aduga amaiba lukena su singnabagi mong mataw amada sosobina chakba maikaida mani yengi lukena makata na saroi sing siga punduna wari sana hauri wa kaya manghauri hojikti mafam masida sobi leitrabani adubu saroi sing sigi akiba mi eng makhoigi wa mata hainingdaba makhoigi pakatna mataw sida amaiba lukena laison shona makhoiga paw phonanaba makhoigi akiba kudima sing se mangnaba amadi wari kudima sing se tamnanaba hairami kona thangda phanayamna kirabasu saroi ani asina tawriba tholiba thodok kudima sing sigi matangda amaiba luke da haikirami wadu tabada amaiba luke yamna ngai aduga mana singnariba kudima sing se chumle habigi wakalamsu mana khankirami saroi sing sina makhoi matam khradi makhoi gi lepham tumina lejarage makhoi bu thaba amata thabi ganu haduna yamna kijabagi mataw amada amaiba luke da hangacharami asomdana kari kamdori nupa macha sing aduga punbada sosobi gidi khwaidigi nungaijaba khwaidigi haraujabani yongchak mapu udugi su layok tuno kaya amatorba phan kebada sosobi se wakhal yam nungaijari nasigi numise mana khanjaba khudimak mai pakchare habigi wakhal dasu yam nungaijaba numini makhoina sum lakpada nupa macha amana ingkholam da thabi phajana palbise urami thabi se ubadagi mana thabi chaningi haduna sosobi da harami sosobina nakhona chananglabadi ai lawruge haramlaga thabi singado mana anium hekpirai aduga pirari nupa macha singaduna thabi edu yamna pamna harauna chajari makhoina chabduda sosobidi chabi yaude nupa macha man hari as moro ate puchiklabadi yamna haunida haduna man hek hairakpani masidagi sosobina moro ate pudi kadai da pangadage haduna hangbada nupa macha amana ai khange panpham khangi ibani lawru shira haduna hainari sosobidi mangonda mai tal haibu wase amanta haide yai haduna hai asumna nupa macha siga maga morok pambi horiba singadugi manakta morok hekpla ami adubu laibak thiribso makhoina morok atekpa singado khare heklaba tungda mayam heknaba honaringai phanayamna magi phuri khawda namsinaringai matamadi morok mapu duna hek phakibjani phakibdiki ani se chenhum leikidre morok mapu duna hai ngasidi hurana pharedana nabani ngasidi thik tawba taredana haduna hari nupa macha amdudi pakhachabana peri tawduna kaka akoi huraroi akoi thabi chaningmadagi khare hekuni akoi huraroige haduna hai magi mataw tomduna sosobisu makut nilonaduna kaka
ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯍꯨꯖꯔꯔꯣꯏ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯍꯨꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯁꯣꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯩꯠ ꯏꯁ ꯑꯩꯉꯣꯟꯗ ꯀꯀꯥ ꯍꯥꯏꯅꯦ ꯃꯃꯥꯏ ꯑꯔꯤꯕ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯆꯍꯤꯗ ꯑꯩꯉꯣꯟꯗꯒꯤ ꯗꯃꯥ ꯑꯃ ꯍꯜꯂꯝꯒꯅꯤ ꯑꯉꯥꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯒ ꯑꯉꯥꯡꯒꯤ ꯃꯇꯨꯡ ꯏꯜꯂꯦꯜꯂꯒ ꯄꯣꯠ ꯍꯨꯕ ꯅꯪ ꯉꯁꯤꯗꯤ ꯅꯪ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯁꯣꯕꯤ ꯄꯟꯊꯗꯦ ꯈꯨꯝꯃꯤ ꯑꯩ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯑꯉꯥꯡ ꯃꯔꯛꯇ ꯄꯨꯜꯂꯤꯁꯤ ꯑꯉꯥꯡꯅꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏ ꯑꯔꯤꯕ ꯃꯤꯔꯤ ꯅꯪꯅ ꯃꯤꯅꯧꯒ ꯁꯥꯅꯤꯡꯂꯤꯕ ꯉꯁꯤꯗꯤ ꯅꯪ ꯅꯧꯍꯟꯕ ꯇꯥꯔꯦ ꯅꯪꯒꯤ ꯑꯊꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯁꯦꯝꯗꯣꯛꯄꯤꯕ ꯇꯥꯔꯦ ꯑꯩꯅ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁꯣꯁꯣꯕꯤꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯩꯊꯣꯛꯂꯒ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯅ ꯁꯣꯁꯣꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯗꯥꯏ ꯅꯈꯣꯏꯅ ꯍꯦꯛꯈꯤꯕ ꯃꯣꯔꯣꯛꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯑꯣ ꯃꯣꯔꯣꯛꯁꯤꯡ ꯑꯗꯣ ꯈꯔ ꯄꯨꯊꯣꯔꯛꯏ ꯅꯨꯄꯥꯗꯨꯅ ꯁꯥꯎꯅ ꯁꯣꯁꯣꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯔꯣꯛ ꯆꯥꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯩꯅ ꯀꯟꯅ ꯄꯥꯝꯕ꯭ꯔꯥ ꯑꯅꯤꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯜꯂꯣ ꯆꯩꯅ ꯀꯟꯅ ꯄꯥꯝꯂꯒꯁꯨ ꯆꯩ ꯇꯔꯥ ꯀꯟꯒꯅꯤ ꯃꯣꯔꯣꯛ ꯆꯥꯕ ꯄꯥꯝꯂꯒꯁꯨ ꯃꯣꯔꯣꯛ ꯇꯔꯥ ꯆꯥꯒꯗꯕꯅꯤ ꯃꯁꯤ ꯅꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯒꯤ ꯗꯟꯗꯤꯅꯤ ꯑꯃ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯄꯦꯔꯤ ꯋꯥ ꯀꯔꯤꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯁꯣꯁꯣꯕꯤꯁꯨ ꯃꯣꯔꯣꯛꯁꯤ ꯑꯃꯨꯛꯇ ꯆꯥꯕ ꯅꯠꯇꯦ ꯁꯥꯏ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯃꯥꯗꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛꯁꯤ ꯃꯥꯅ ꯆꯥꯕ ꯅꯠꯇꯦ ꯄꯟꯊꯗꯦ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯈꯨꯝꯃꯤ ꯍꯔꯥꯎ ꯃꯣꯔꯣꯛ ꯑꯣꯏꯅ ꯆꯥꯒꯦ ꯃꯣꯔꯣꯛ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯅꯨꯄꯥꯗꯨꯅ ꯁꯦ ꯃꯣꯔꯣꯛ 10ꯅꯤ ꯑꯁꯤ ꯆꯥꯎ ꯃꯣꯔꯣꯛꯁꯤꯡ ꯑꯗꯣ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯁꯣꯁꯣꯕꯤꯅ ꯁꯥꯏꯕ ꯍꯧꯔꯛꯏ ꯃꯣꯔꯣꯛ 2-3 ꯁꯥꯔꯛꯄꯗꯒꯗꯤ ꯍꯦꯛꯇ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯦ ꯁꯥꯕꯅ ꯀꯩꯅꯣꯝꯃ ꯊꯣꯔꯛꯏ ꯃꯃꯤꯠ ꯑꯁꯦ ꯃꯁꯥ ꯃꯇꯣꯟꯗ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏ ꯄꯤ ꯇꯥꯍꯜꯂꯛꯀꯅꯨ ꯆꯥꯎ ꯁꯥꯏꯌꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯥꯏ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯁꯨ ꯁꯥꯏꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯏ ꯃꯄꯨ ꯑꯁꯤꯗꯁꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯣꯔꯣꯛ 10ꯁꯦ ꯁꯥꯏꯕ ꯂꯣꯏꯈ꯭ꯔꯦ ꯃꯥꯁꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯣꯉꯥꯟꯅ ꯃꯑꯣꯡ ꯑꯃꯗ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯁꯨ ꯃꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯣꯔꯣꯛ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯩꯅ ꯀꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯁꯣꯁꯣꯕꯤꯁꯦ ꯃꯆꯤꯟ ꯑꯗꯨ ꯂꯥꯎꯅ ꯀꯥꯔꯒ ꯀꯞꯂꯒ ꯄꯦꯔꯤ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯣꯔꯣꯛ ꯆꯥꯅꯣ ꯆꯩꯅ ꯀꯜꯍꯜꯂꯣ ꯍꯥꯏꯔꯝꯂꯒ ꯁꯣꯁꯣꯕꯤ ꯑꯗꯨꯃꯛ ꯂꯣꯡꯅ ꯍꯥꯏꯊꯔꯛꯈꯤ ꯇꯦꯝꯄꯥꯛ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯊꯔꯣ ꯑꯣꯜꯂꯒ ꯍꯦꯛꯇ ꯈꯥꯡꯈ꯭ꯔꯦ ꯁꯥꯏꯌꯦ ꯍꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯐꯨꯒ ꯇꯧꯔꯝꯕ ꯅꯨꯄꯥꯗꯣ ꯄꯥꯈꯠꯂꯛꯏ ꯃꯇꯧ ꯑꯃꯅꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯄꯥꯈꯠꯇꯨꯅ ꯃꯥꯁꯤ ꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯇꯨꯅ ꯁꯣꯁꯣꯕꯤꯗ ꯄꯤꯊꯛꯂꯝꯃꯤ ꯏꯁꯤꯡ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯣꯔꯣꯛ ꯁꯥꯕ ꯀꯌꯥꯗꯣ ꯐꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯛꯇ ꯁꯣꯁꯣꯕꯤꯁꯦ ꯈꯔ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯄꯨ ꯑꯗꯨꯅ ꯁꯣꯁꯣꯕꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯇꯨꯡꯗꯗꯤ ꯄꯣꯠ ꯍꯨꯒꯅꯨ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯁꯤ ꯐꯅꯌꯥꯝꯅ ꯁꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔ ꯃꯥꯜꯂꯦ ꯃꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯃꯥꯒꯤ ꯅꯣꯛꯄꯗꯨ ꯎꯕꯗ ꯃꯄꯨ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯁꯥꯏ ꯍꯥꯏꯗꯨꯅ ꯆꯣꯡꯂꯝꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯀꯟꯅ ꯅꯣꯛꯏꯗꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯅꯤꯗ ꯀꯩꯁꯨ ꯅꯠꯇꯦ ꯆꯠꯂꯒꯦ ꯃꯄꯨ ꯑꯗꯨꯅꯁꯨ ꯃꯣꯔꯣꯛ ꯈꯔ ꯁꯤꯗ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯄꯪꯅꯣꯛꯇ ꯅꯣꯛꯆꯔꯝꯃꯤ ꯃꯥꯅ ꯅꯣꯛꯂꯤꯕꯗꯨ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯣꯔꯣꯛꯁꯤ ꯁꯥꯏ ꯍꯥꯏꯕ ꯈꯪꯉꯤ ꯍꯥꯟꯅꯗꯤ ꯃꯥꯅ ꯀꯔꯤꯝꯇ ꯆꯥꯗꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯅꯝꯃꯨꯔꯤꯕ ꯁꯥꯔꯣꯏ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯥꯅ ꯁꯥꯔꯝꯒꯗꯕ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯁꯣꯁꯣꯕꯤꯅ ꯄꯪꯅꯣꯛꯇ ꯅꯣꯛꯆꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯧꯔꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯑꯗꯨꯅ ꯊꯕꯤ ꯄꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯣꯔꯣꯛ ꯄꯨꯔꯛꯄꯗꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯁꯣꯁꯣꯕꯤꯁꯦ ꯋꯥ ꯂꯥꯟ ꯉꯥꯡꯅꯤꯡꯕ ꯀꯔꯤꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯨꯗ ꯉꯁꯥꯏꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ ꯁꯣꯁꯣꯕꯤꯅ ꯃꯈꯣꯏꯅ ꯊꯕꯤ ꯆꯥꯕ ꯃꯇꯝꯗꯁꯨ ꯁꯣꯁꯣꯕꯤꯅ ꯃꯈꯣꯏꯗ ꯄꯥꯎꯇꯥꯛ ꯐꯖꯅ ꯄꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯌꯥꯝꯅ ꯆꯥꯒꯅꯨ ꯃꯣꯔꯣꯛꯇꯨꯁꯨ ꯌꯥꯝꯅ ꯁꯤꯛꯀꯅꯨ ꯅꯈꯣꯏ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯤ ꯌꯥꯝꯅ ꯆꯥꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯔꯔꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯖꯕ ꯄꯥꯝꯅ ꯆꯥꯖꯕꯁꯤꯅꯤ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯃꯈꯣꯏꯅ ꯈꯔ ꯆꯥꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯑꯩ ꯅꯈꯣꯏꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯎꯕꯗ ꯍꯦꯛ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯣꯛꯅꯔꯤꯕ ꯑꯩꯕꯨ ꯎꯕꯗ ꯈꯪꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯊꯤꯔꯕꯣ ꯑꯩꯁꯤꯕꯨ ꯃꯈꯣꯏꯅ ꯃꯤꯔꯤ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣꯕ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯆꯨꯝꯃꯦꯕꯣ ꯅꯪ ꯃꯥꯏꯁꯤ ꯑꯇꯣꯞꯄ ꯃꯤꯒ ꯃꯥꯟꯅꯗꯦꯕꯣ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯤ ꯑꯇꯩꯒꯤ ꯃꯥꯏ ꯄꯥꯜꯂꯤꯁꯤꯒ ꯃꯥꯟꯅꯗꯦ ꯅꯪꯒꯤ ꯃꯥꯏ ꯃꯑꯣꯡꯁꯤꯅ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯅꯤꯡꯅ ꯁꯨꯔꯤ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯖꯥꯠꯅꯤ ꯁꯣꯁꯣꯕꯤꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯑꯗꯨꯅꯤꯅꯦ
hek uba khudingi miri hekta haiba wakan nungaite aisu nupa macha amanam hai aikhoi di nanga punba loinaba nungai adum nangdi phajaida aikhoi gi mitadi phajai haduna haibada sosobina thiraba magi maithong aduna nokmi tawrari ama nupa dun hai hihi nokpnen thiyengu nangdi angang oibagi haunabi aseng ba hai habduni sosobina wadu harakpada no oroi hadana machilado tumin laikirami nupa macha amanam hai miri ko bu kaidoge miri haiba mingsibu phajadabraba sosobina hai nungaite ai ming ama tholani ai gi mingse sosobisu kanamda kaunadre miri hai ai ming ama tholani nupa macha singaduna puning changna tarari tholune kari ming kaudiba sosobina ngaktang khansinaraga hari handakti ai gi ming achaubi ma leire ai gi ming achaubi ma leire hadun hari nupa macha amana kari ming amana su kari ming hai sosobina nakhoi hane ekta korakadaba mathangdagidi aingonda nga thongba chaba hadun hek koraba ai achaubi olabni ai chauradumni adudagidi nga thongba chaba hadun koroliba singado ainu koitan tangaduriba adumna harakprigidi nupa macha amana hana mangun muni yelaga nga thongba chaba hadun hairubani masidagi sosobina chauba shaduna nupa macha do mana talami makhoina haraudaduna koinok noktuna cheli amana muk mangun yenduna nga thongba chaba haramna kabuk cheli sosobina makhoji tali asumna makhoi singsina nga thongba chaba haduna mabu lakna adubak cheli sosobina makhoi singsibu koitan tanduna sanari yam nungaijari nomni ni se nupa macha singaduna mabu thengnabu unabada nga thongba chaba dun laknaba matamda atop taruba angangsinasu mabu uba kudingi nga thongba chaba dun adumak laknarami masina magi achaubi sajaduna hairapu kudimasingsing se mana koitan tandarami asumna numit kharani gi matungdadi nga thongba chaba haibase magi achaubi gi wahi ama oina adumak chatle adubu lukega maga pullibani leiribani lukenadi karigumada lalong khradi adumak yalari sosobibu lukena thadokhiba tarabasu mana lapsan senaba magi mahigi matengna sosobina toriba thabaksing yengnanaba luken honari tongana sosobi khandana aronba sathiraba tamthiraba saroising mana lona loinaba hori masimunani sosobi simana matam ayamada yumning thadokliba mana chakrabadi yum masida mana aronba thabaksing tawbada sosobina uroi khanduna mana taroklibani sosobina urabadi phattaba thabak oiba tarabadi madu singdu hekta karigumba karan ama toraga hekka thugaiba kaya ama torakpasina lukena mase matam ayamada yumning thadoklami asomdana nupa macha sing aduga pullaga sum lakpa makhoina thabak chatpa matamda nga thongba chaba laknaba matamda makhoigi lekai adumaktada lai yamna ningbi hanubi nupi amlerami mahagna nungti numit khudingi turenda irujab chalami chak chadini mamangda aduga halakka matamdasu mana chaliba lambi se irujaraga halaklabanina ising chai duna amangma lerama tarabasu adumak sengdoklibani haduna tarami asumna mana chatpa khudingi lambi mayada adumak sosobiga angangsing aduga pullaga lakpada makhoina mangonda laknariba hayado machdamak tari tai nungtigi irujab chali adubu nomagi numitadi mahagna irujaraga halakba laison sonduna lambida ising khelaga lakka matamda sosobise mahak matom tabu nupa macha singaduga thengnarugi haduna tholko tanjani matam asida hanubido laison cholaga sumchalambadagi sosobi ubada angang singaduna mangonda kawu mingado hek masu ningsilakpujani asumna mirak narak hut yelaga laison cholabdi chaplelaga nga thong chapau asumna sosobidi yengduna man heklaknarubani sosobise ahanbada takide amusu sosobi ka manak khara naksilakpada nga thong chapau asumna hanubiduna mangonda heklaknarakpani wadu tar sosobise phatle thorei hanubidu ko mag misani hanubido tumille sosobin hai heraibo lai ninglaga yumna tumin halisi handadana mige chawbi ka hairi masi tanaraga shoktana asumna mana lakdarami hanubiduna solakanu nang irujaramoy solakanu haduna khara mang thaduna mana chali sosobin laknaduna cholage haduna tanna matamda ibo hanubi se khara yangna chakhirami aduga makhoi gi lerak mapa du yorumdai matamdasu amak septharaga sosobida mani yengi sosobina maige yenu chakki taw matamda makasu hanubiduna mangoni yalaga nga thong chabo asumna haramdaga hanubi se khangchen chinsinggibani masidagi sosobisna tawsinab sadana soklage hadana taw matamdi yamni ibo odo yumnumna chankhirami ibok tuna chankhra butungda
ꯁꯣꯁꯣꯏꯕꯤꯅ ꯍꯔꯥꯎꯅ ꯃꯃꯣꯟ ꯇꯧꯗꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯏꯕꯣꯛ ꯍꯅꯨꯕꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯁꯥꯎꯕꯤꯁꯤ ꯈꯪꯂꯦ, ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯏꯍꯦ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯔꯥꯎꯖꯔꯒ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅꯅꯕ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯥ ꯎꯕꯗ ꯇꯥꯆꯧꯆꯧꯕꯤ, ꯑꯩꯈꯣꯏꯗꯤ ꯆꯤꯡ ꯆꯠꯀꯦ ꯇꯧꯔꯝꯃꯤꯅꯦ, ꯅꯪ ꯆꯤꯡꯗ ꯂꯩꯍꯧꯋꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯀꯧꯒꯦ ꯇꯧꯔꯝꯃꯤꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯧꯆꯧꯕꯤꯅ ꯆꯤꯡꯗꯗꯤ ꯀꯔꯤꯒꯤ, ꯑꯩꯗꯤ ꯆꯤꯡꯗ ꯆꯠꯇꯦꯅ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯉꯣ, ꯅꯪꯅ ꯂꯣꯟꯅ ꯑꯩꯈꯣꯏ ꯇꯥꯛꯇꯕꯤ ꯆꯠꯄꯗꯣ, ꯅꯪꯅ ꯉꯁꯥꯏ ꯆꯠꯄꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯉꯣ꯫ ꯆꯧꯆꯧꯕꯤꯅ ꯈꯨꯝꯃꯤ, ꯑꯩ ꯆꯠꯇꯦ, ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯖꯥꯒ ꯊꯕꯛ ꯈꯔ ꯇꯧꯏ, ꯑꯩ ꯆꯤꯡꯗ ꯆꯠꯇꯦ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏꯗ ꯑꯃꯨ ꯂꯥꯛꯑꯝꯃꯤ, ꯃꯥ ꯍꯥꯏꯔꯤꯅꯤ꯫ ꯆꯧꯆꯧꯕꯤꯅ ꯑꯩꯒ ꯑꯃꯨꯒ ꯊꯦꯡꯅꯗꯦ, ꯑꯃꯨꯅ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ, ꯃꯥꯅꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯏꯅꯦ꯫ ꯃꯣꯏ ꯃꯄꯥꯕꯨꯡꯗꯣ ꯅꯨꯡꯇꯤꯒꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯅꯦ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯅꯪꯗꯤ ꯆꯤꯡꯈꯣꯡꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯍꯩꯅꯧ ꯆꯥꯔꯒ ꯂꯩꯍꯧꯋꯤꯅ ꯍꯥꯏꯔꯛꯏꯅꯤꯅꯦ꯫ ꯑꯗꯨꯝꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯧꯆꯧꯕꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯍꯩꯅꯧ ꯀꯥꯔꯒ ꯍꯩꯅꯧ ꯆꯥꯍꯧꯕ? ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯥꯅ ꯀꯥꯔꯒ ꯆꯥꯔꯒ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯍꯪ ꯍꯪꯉꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯆꯧꯆꯧꯕꯤ ꯉꯥꯏꯍꯥꯛꯇꯪ ꯃꯪꯂꯒ ꯂꯩꯈꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯗꯤ ꯆꯠꯇꯕꯅꯤ, ꯑꯗꯨꯕꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯀꯥꯔꯒ ꯍꯩꯅꯧ ꯆꯥꯔꯒ ꯂꯩꯍꯧꯏ ꯍꯥꯏꯕꯁꯤꯗ ꯃꯥꯁꯦ ꯂꯥꯝꯕ ꯐꯪꯉꯨꯗ꯭ꯔꯕ ꯑꯗꯨꯉꯩꯒꯤ ꯀꯨꯏꯔꯕ ꯋꯥꯈꯜ ꯑꯃꯈꯛ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯥꯎ ꯃꯥꯒ ꯄꯨꯜꯂꯤꯕ ꯃꯇꯨ ꯁꯣꯟꯕꯤ, ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯕꯗ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯡꯗ ꯃꯥꯅ ꯀꯥꯗꯨꯅ ꯍꯩꯅꯧꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯈꯤꯕ, ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛ ꯏꯃꯥꯟ ꯃꯥꯟꯅꯕ ꯃꯇꯧ ꯀꯌꯥꯁꯦ ꯆꯧꯆꯧꯕꯤꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯧꯆꯧꯕꯤꯅ ꯄꯟꯊꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯊꯦꯡꯅꯕꯅꯤ ꯍꯥꯏꯒꯦ? ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯅꯦꯅ ꯍꯪꯉꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯅꯪꯅ ꯍꯩꯅꯧ ꯆꯥꯕ ꯃꯇꯝꯗ ꯀꯔꯝ ꯀꯥꯟꯗ ꯆꯥꯒꯦ ꯅꯪꯕꯣ? ꯆꯧꯆꯧꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯑꯃꯨꯗꯤ ꯀꯗꯥꯏ ꯂꯩꯍꯧꯕ? ꯂꯥꯎ, ꯃꯣꯏ ꯀꯧꯔꯨꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯇꯩ ꯀꯧꯔꯔꯦ, ꯑꯗꯨꯒ ꯆꯤꯡ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯑꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯕꯗ ꯆꯧꯆꯧꯕꯤꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯒꯤ ꯃꯊꯛꯂꯣꯝꯗ ꯃꯥꯅ ꯌꯦꯡꯈꯠꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ꯫ ꯑꯀꯣꯏꯕꯗꯁꯨ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯄꯗ ꯍꯩꯅꯧ ꯈꯔ ꯄꯥꯜꯂꯤꯕꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯩꯅꯧ ꯆꯥꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯈꯣꯏꯅ ꯀꯥꯗꯨꯅ ꯍꯦꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯧꯆꯧꯕꯤꯅ ꯍꯦꯛꯎ, ꯍꯩꯅꯧ ꯄꯥꯟꯕ ꯃꯇꯝꯗ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯃꯗꯤ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯄꯥꯟꯕꯒꯨꯝ ꯇꯧꯏ꯫ ꯑꯇꯣꯞꯄꯗ ꯍꯧꯔꯤꯕ ꯍꯩꯅꯧꯁꯤꯡꯁꯤꯗꯤ ꯄꯥꯟꯗꯦ, ꯃꯇꯝꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯅꯈꯣꯏ ꯀꯥꯔꯝꯃꯨ, ꯅꯈꯣꯏ ꯑꯃꯅꯤ ꯀꯥꯕ ꯉꯝꯕꯁꯤꯡꯅ ꯀꯥꯈꯠꯂꯨ ꯑꯗꯨꯒ ꯍꯦꯛꯑꯝꯃꯨ, ꯉꯝꯗꯕꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯑꯒ ꯍꯦꯛꯄꯤꯒꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯧꯆꯧꯕꯤꯁꯦ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯔꯣꯝꯗ ꯃꯥꯅ ꯀꯣꯏꯁꯥ ꯂꯥꯛꯇꯨꯅ ꯃꯇꯨ ꯆꯣꯝꯕꯤꯗꯣ ꯇꯁꯦꯡꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈ꯭ꯔꯕ꯭ꯔꯥ, ꯇꯁꯦꯡꯅꯃꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯖꯔꯛꯄꯅꯤ, ꯃꯥꯅ ꯌꯦꯡꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯇꯨ ꯆꯣꯝꯕꯤ ꯇꯁꯦꯡꯕ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯆꯤꯡ ꯑꯗꯨꯒꯤ ꯑꯁꯣꯝ ꯉꯥꯝꯊꯕ ꯃꯇꯥꯏ ꯑꯣꯔꯞꯅ ꯐꯝꯗꯨꯅ ꯃꯥꯅ ꯍꯦꯛꯆꯕ ꯍꯩꯅꯧ ꯑꯃꯅꯤ ꯃꯥꯅ ꯆꯥꯔꯒ ꯂꯩꯔꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯆꯥꯔꯒ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯊꯛꯂꯣꯝꯗꯅ ꯁꯟꯂꯣꯏ ꯁꯦꯟꯕ ꯅꯨꯄꯥ ꯑꯃꯅ ꯁꯟ ꯁꯦꯜꯂꯒ ꯂꯩꯕ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯪꯂꯥꯞ ꯂꯥꯞꯅꯕꯗꯤ ꯅꯠꯇ꯭ꯔꯦ, ꯑꯗꯨꯕꯨ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯤꯠꯇ ꯀꯔꯤ ꯎꯔꯛꯄꯅꯣ, ꯃꯈꯣꯏꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯑꯒꯦ ꯇꯨꯖꯨꯡꯕ ꯈꯔ ꯐꯥꯎꯕꯒꯤꯔ ꯈꯪꯗꯦ, ꯃꯊꯛꯂꯣꯝꯗ ꯂꯩꯔꯝꯕ ꯁꯟꯁꯤꯡ ꯑꯁꯤ ꯉꯁꯥꯏꯒꯤ ꯃꯇꯨ ꯆꯣꯝꯕꯤꯅ ꯐꯝꯗꯨꯅ ꯍꯩꯅꯧ ꯆꯥꯔꯤꯕꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯠꯇꯅ ꯍꯨꯞꯊꯔꯒ ꯃꯈꯣꯏꯁꯤ ꯀꯟꯅ ꯆꯦꯟꯊꯔꯛꯄꯅꯤ꯫ ꯁꯟꯂꯣꯏ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯔꯣ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯇꯥꯜꯂꯕꯁꯨ ꯃꯥꯏꯀꯩ ꯑꯃꯗ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯔꯛꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯤ ꯐꯝꯗꯨꯅ ꯍꯩꯅꯧ ꯆꯥꯔꯝꯕ ꯃꯇꯨ ꯆꯣꯝꯕꯤ ꯑꯁꯤ ꯁꯟꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯈꯤꯕꯗꯨ ꯃꯥꯅ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯟꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯅꯦꯠꯈꯤꯗꯧꯔꯦ, ꯁꯟꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯆꯦꯟꯈꯤꯗꯧꯔꯦ꯫ ꯃꯥꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯏꯅꯛ ꯅꯛꯅꯕꯒꯤ ꯃꯇꯧ ꯑꯃ ꯃꯥꯅ ꯎꯔꯝꯃꯤ꯫ ꯈꯪꯄꯥꯏ ꯄꯥꯏꯊꯣꯛꯈꯤꯕ, ꯈꯪꯆꯦꯟ ꯆꯦꯟꯕꯁꯨ ꯅꯪꯗꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯩꯅꯧ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯨ ꯆꯣꯝꯕꯤꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯅ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯑꯃꯗꯤ ꯌꯦꯡꯉꯤ꯫ ꯁꯟꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯆꯥꯟꯅꯕ, ꯁꯟꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯎꯕꯗ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯄꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯟ ꯑꯃꯅ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯊꯔꯝꯕꯗꯒꯤ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯟ ꯑꯇꯩꯗꯤ ꯍꯧꯖꯤꯛꯀꯤ ꯆꯥꯎꯔꯕ ꯁꯟ ꯑꯁꯤꯗ ꯋꯥꯏꯗꯨꯅ ꯑꯃꯗꯤ ꯅꯥꯀꯟꯗ ꯂꯥꯞꯅ ꯊꯩꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯨ ꯆꯣꯝꯕꯤꯒꯤ ꯃꯄꯥ ꯑꯁꯤꯗꯗꯤ ꯆꯦꯟꯊꯔꯛꯂꯝꯕ ꯁꯟ ꯑꯁꯤ ꯆꯞ ꯂꯦꯞꯂꯒ ꯃꯥꯒꯤ ꯃꯥꯡꯗ ꯃꯉꯣꯟꯗ ꯃꯃꯤꯠ ꯑꯁꯤꯅ ꯌꯦꯡꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯟꯁꯤꯡ ꯑꯇꯩꯅ ꯅꯥꯀꯟꯗ ꯆꯦꯟꯊꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯟ ꯑꯁꯤꯅ
ꯑꯇꯣꯞꯄ ꯁꯟꯁꯤꯡ ꯂꯣꯏꯅ ꯆꯦꯟꯊꯅꯈ꯭ꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯑꯁꯤ ꯃꯄꯤ ꯂꯪꯂꯤ ꯂꯪꯂꯤ ꯇꯧꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯟ ꯑꯁꯤ ꯅꯥꯀꯟ ꯑꯃꯗ ꯆꯦꯟꯊꯈꯤꯔꯝꯃꯤ ꯃꯇꯨ ꯆꯣꯝꯕꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯤ ꯑꯗꯨꯒ ꯑꯉꯛꯄꯒꯤ ꯃꯇꯧ ꯑꯃꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯈꯤꯔꯝꯃꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯔꯛꯈꯤꯕ ꯁꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯉꯣꯟ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯝꯕ ꯑꯗꯨꯒ ꯆꯞ ꯂꯦꯞꯂꯒ ꯂꯩꯈꯤꯕ ꯁꯟ ꯑꯇꯩꯅ ꯆꯦꯟꯅꯈꯤꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯦꯡꯉꯝꯂꯒ ꯆꯦꯟꯊꯈꯤꯕ ꯃꯇꯧ ꯑꯁꯤ ꯃꯇꯨ ꯆꯣꯝꯕꯤꯅ ꯌꯥꯝꯅ ꯉꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯁꯟ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯣꯁꯣꯕꯤꯒꯤ ꯁꯥꯌꯣꯟꯅꯤ ꯁꯟꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯔꯛꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯨ ꯆꯣꯝꯕꯤꯕꯨ ꯋꯥꯏꯈꯤꯕ ꯇꯥꯔꯦ ꯅꯦꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯟ ꯑꯃꯒꯤ ꯁꯥꯌꯣꯟ ꯂꯧꯗꯨꯅ ꯃꯥꯒꯤ ꯃꯥꯡ ꯊꯠꯄꯤꯕꯅꯤ ꯃꯥꯕꯨ ꯉꯥꯛꯇꯪ ꯉꯥꯛꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯉꯣꯟꯗ ꯃꯥꯗꯤ ꯎꯍꯟꯕ ꯌꯥꯗꯕꯅꯤꯅ ꯈꯪꯍꯟꯕ ꯌꯥꯗꯕꯅꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯃꯥꯁꯦ ꯆꯦꯟꯊꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤ ꯑꯁꯣꯝ ꯃꯆꯤ ꯃꯇꯥꯏ ꯑꯃꯗ ꯂꯨꯝꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯃꯇꯨ ꯆꯣꯝꯕꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯉꯤ ꯃꯇꯨ ꯆꯣꯝꯕꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯔꯤ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯇꯨ ꯆꯣꯝꯕꯤꯒꯤ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗ ꯀꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯇꯨ ꯆꯣꯝꯕꯤꯗ ꯇꯥꯍꯜꯂꯝꯃꯤ ꯀꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕꯅꯤ ꯃꯥꯅ ꯁꯥꯔꯤꯕꯅꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯇꯨ ꯆꯣꯝꯕꯤꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯆꯠꯈꯤꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯃꯇꯥꯏ ꯑꯃꯗꯒꯤ ꯂꯨꯝꯂꯒ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯥꯅ ꯃꯇꯣꯝꯗ ꯁꯣꯜꯂꯤ ꯆꯠꯂꯣꯀꯣ ꯅꯍꯥꯛ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯈꯨꯜ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡꯗꯁꯨ ꯅꯍꯥꯛ ꯌꯧꯔꯛꯀꯅꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯅꯪꯒꯤ ꯋꯥꯁꯛ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯅꯪꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯁꯣꯟꯖꯕꯅꯤ ꯑꯁꯨꯝꯅ ꯀꯩꯒꯤ ꯁꯥꯌꯣꯟ ꯑꯣꯟꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯇꯥꯎ ꯃꯇꯨ ꯆꯣꯝꯕꯤ ꯑꯁꯤ ꯍꯥꯏꯔꯞꯇꯪ ꯇꯥꯟꯈꯤꯔꯝꯃꯤ ꯃꯇꯨ ꯆꯣꯝꯕꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯁꯣꯁꯣꯕꯤꯅ ꯈꯪꯕ ꯅꯠꯇꯦ ꯁꯣꯁꯣꯕꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯀꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯥꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯇꯥꯍꯜꯂꯝꯃꯤ ꯃꯈꯣꯟꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣꯅꯦ ꯀꯩ ꯃꯈꯣꯟ ꯅꯠꯇ꯭ꯔꯥ ꯀꯩ ꯃꯈꯣꯟ ꯅꯠꯇ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯔꯝꯃꯤ ꯃꯥꯏꯀꯩ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯅꯔꯝꯃꯤ ꯀꯤꯗꯨꯅ ꯀꯞꯄꯁꯨ ꯌꯥꯎꯅꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯁꯣꯁꯣꯕꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯔꯝꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯎ ꯂꯥꯎ ꯀꯨꯝꯊꯔꯛꯑꯣ ꯀꯩ ꯈꯣꯡꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯌꯨꯝ ꯃꯥꯏꯀꯩ ꯌꯧꯅ ꯆꯦꯜꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯥꯅ ꯆꯦꯜꯂꯛꯏ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯥꯅ ꯋꯥꯍꯜꯂꯝꯗꯦ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯁꯣꯁꯣꯕꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯈꯟꯈꯤꯔꯝꯃꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯇꯨ ꯆꯣꯝꯕꯤꯅ ꯁꯥꯎꯕ ꯋꯥꯔꯧꯕ ꯍꯦꯟꯕꯗꯒꯤ ꯃꯥꯒꯤ ꯈꯣꯡ ꯂꯤꯔꯛꯂꯦ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯁꯣꯁꯣꯕꯤꯅ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯆꯤꯡꯌꯥ ꯇꯝꯌꯥꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞꯅ ꯂꯦꯞꯈꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯄꯨꯟꯕ ꯂꯣꯏꯅꯕꯁꯨ ꯍꯟꯗꯛꯇꯤ ꯃꯇꯝ ꯈꯔ ꯂꯦꯞꯀꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯁꯦ ꯊꯣꯛꯂꯝꯗꯦ ꯀꯔꯤꯒꯤꯗꯃꯛ ꯃꯇꯨ ꯆꯣꯝꯕꯤ ꯑꯁꯤꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯡꯌꯥ ꯃꯊꯛꯇ ꯂꯥꯛꯈꯤꯕꯁꯤꯗ ꯃꯥꯅ ꯈꯔ ꯆꯤꯡꯅꯕꯗꯒꯤ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯇꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯏꯁꯧ ꯈꯔ ꯇꯧꯏ ꯃꯥꯕꯨ ꯌꯨꯝꯗꯒꯤ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯔ ꯉꯥꯡꯉꯤ ꯊꯣꯛꯎ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛꯇꯅꯤ ꯑꯃꯥꯏꯕ ꯂꯨꯀꯦꯟ ꯁꯣꯁꯣꯕꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯔꯨꯕ ꯊꯕꯛꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯤꯕ ꯑꯗꯨꯕꯨ ꯑꯌꯨꯛ-ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯊꯕꯛ ꯈꯔ ꯑꯃꯁꯨ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯁꯣꯕꯤꯅ ꯌꯨꯝꯗ ꯂꯩꯕꯗ ꯃꯥꯅ ꯆꯠꯂꯨ ꯃꯤ ꯄꯨꯜꯂꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯥꯜꯂꯝꯃꯤ ꯃꯁꯤꯗꯒꯤꯅꯤ ꯁꯣꯁꯣꯕꯤꯒꯤ ꯃꯁꯥꯗ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯆꯤꯡꯅꯕꯁꯦ ꯑꯗꯨꯃꯛ ꯇꯞꯅ ꯍꯦꯟꯒꯠꯂꯛꯈꯤꯕ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯇꯣꯏꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯉꯥꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯨꯜꯂꯤꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯒꯤ ꯌꯨꯝꯗ ꯃꯥꯅ ꯂꯥꯛꯑꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯁꯣꯁꯣꯕꯤꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯂꯩ ꯆꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯡꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯃꯥꯅ ꯇꯥꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯃꯅꯤꯡ ꯊꯣꯡꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯀꯅꯥꯅꯣ ꯀꯟꯅ ꯂꯥꯎꯅꯔꯤꯁꯤꯕꯣ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯄꯨꯄꯨ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯃꯁꯤꯅꯥꯎꯅꯤ
ꯑꯗꯨꯒ ꯂꯥꯎꯅꯕꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯈꯨꯠꯇ ꯁꯨꯡꯌꯥꯎ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯒꯟꯖꯥ ꯊꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯉꯥꯛꯇꯪ ꯂꯩꯔꯒ ꯐꯈ꯭ꯔꯒꯗꯣꯏꯅꯤ ꯑꯃꯨꯛꯁꯨ ꯀꯧꯅꯅꯤ ꯑꯃꯨꯛꯁꯨ ꯊꯛꯃꯤꯟꯅꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯎꯅꯅꯤ ꯁꯣꯁꯣꯕꯤꯅ ꯑꯗꯨꯗꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯈꯨꯠꯁꯨ ꯌꯥꯎꯅꯗꯕ ꯂꯥꯎꯅꯁꯨ ꯂꯥꯎꯅꯕ ꯑꯃꯨꯛꯁꯨ ꯊꯛꯃꯤꯟꯅꯕ ꯄꯨꯟꯕ ꯌꯥꯏꯅꯦ ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦꯅ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯁꯦ ꯌꯦꯡꯉꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯅꯤ ꯑꯁꯦ ꯌꯨꯝ ꯊꯪꯅꯔꯒ ꯂꯩ ꯍꯟꯗꯛ ꯁꯥꯎꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯝꯕꯜ ꯈꯥꯅꯔꯕꯅꯤ ꯑꯗꯨꯕꯨ ꯆꯪꯐꯝꯒꯤ ꯂꯝꯕꯤꯗꯤ ꯑꯗꯨꯃꯛ ꯐꯥꯠꯅꯔꯤ ꯃꯆꯥꯁꯤꯡꯅ ꯅꯕꯥꯅꯤ ꯊꯪꯅꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯁꯨ ꯌꯥꯗꯦ ꯃꯆꯥꯁꯤꯡꯅ ꯃꯃꯥꯡꯂꯣꯝꯗ ꯄꯨꯟꯅ ꯌꯨꯝ ꯁꯥꯔꯒ ꯂꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯨ ꯃꯌꯥꯝ ꯑꯁꯤꯅ ꯑꯗꯨꯝ ꯁꯥꯎꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯈꯨꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯗꯤ ꯊꯕꯛ ꯑꯃ ꯂꯩꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯇꯤ ꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯂꯩꯔꯤꯕꯩ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯉꯥꯡꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯨꯒ ꯒꯟꯖꯥꯁꯨ ꯍꯨꯠ ꯆꯤꯡꯅꯔꯤ ꯁꯣꯁꯣꯕꯤꯗꯤ ꯃꯇꯧꯁꯦ ꯑꯗꯨꯝ ꯌꯦꯡꯂꯔꯤ ꯉꯁꯤꯗꯤ ꯃꯥꯁꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯁꯤ ꯌꯦꯡꯂꯒ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯥꯔꯟ ꯈꯔ ꯄꯥꯝꯖꯕꯒ ꯈꯔ ꯂꯥꯎꯅ ꯈꯣꯠꯅꯕꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯥꯗꯤ ꯑꯗꯨꯝ ꯌꯦꯡꯅꯔꯤ ꯑꯃꯗꯨꯅ ꯉꯥꯡꯂꯗꯤ ꯆꯤꯡꯂꯒ ꯍꯥꯏ ꯍꯟꯗꯛꯇꯤ ꯈꯨꯝꯕ ꯉꯝꯃꯔꯣꯏꯅꯦ ꯑꯩꯅ ꯉꯥꯡꯂꯛꯄꯗ ꯑꯆꯨꯝꯕ ꯌꯥꯝꯅ ꯌꯥꯎꯕꯗꯒꯤ ꯅꯪ ꯈꯨꯝꯕ ꯉꯝꯃꯔꯣꯏꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯡꯉꯤ ꯃꯥꯒꯤ ꯋꯥꯈꯜꯗꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯂꯩꯔꯤꯕꯩ ꯈꯟꯗꯨꯅ ꯃꯥꯅ ꯉꯥꯡꯂꯤꯕꯅꯤ ꯈꯨꯝꯃꯛꯎꯅꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝ ꯄꯤꯒꯦꯅꯦ ꯋꯥ ꯉꯥꯡꯂꯛꯎꯅꯦ ꯍꯥꯏꯗꯨꯅ ꯍꯨꯠ ꯆꯤꯡꯂꯒ ꯂꯩꯔꯔꯤ ꯁꯣꯁꯣꯕꯤꯅ ꯃꯁꯤꯗꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯦ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯅꯛꯅ ꯁꯝꯕꯜ ꯃꯔꯨꯝ ꯑꯃꯗꯒꯤ ꯃꯥꯅ ꯌꯦꯡꯅꯔꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯌꯦꯡꯉꯨꯅꯨ ꯍꯥꯏꯗꯨꯅ ꯀꯧꯏ ꯁꯣꯁꯣꯕꯤꯅ ꯀꯨꯏꯔꯣꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯉꯤ ꯁꯣꯁꯣꯕꯤꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯤ ꯃꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯣꯔꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯃꯥꯁꯦ ꯂꯣꯟꯅ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯆꯪꯈꯤꯕꯅꯤ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒꯤ ꯁꯥꯌꯣꯜ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯞ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯇꯨꯝ ꯑꯃꯅꯤ ꯈꯨꯜꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯌꯥꯝꯕꯗꯨꯅ ꯒꯟꯖꯥ ꯊꯛꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗ ꯃꯥꯅ ꯍꯨꯠꯂꯉꯝꯃꯤ ꯃꯅꯥꯛꯇꯨꯗ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯩꯇꯨꯝꯒ ꯂꯪꯂꯛꯏꯅꯦ ꯇꯧꯔꯦꯗꯣ ꯃꯔꯨ ꯂꯪꯕ ꯍꯧꯔꯦꯗꯣ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅꯁꯨ ꯃꯅꯥꯛꯇ ꯇꯥꯕ ꯈꯔ ꯆꯥꯎꯕ ꯂꯩꯇꯨꯝ ꯑꯃ ꯍꯨꯠ ꯂꯪꯉꯝꯃꯤ ꯅꯪꯗ ꯂꯪꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯨꯠ ꯂꯪꯁꯤꯜꯂꯛꯏ ꯁꯣꯁꯣꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯥꯏ ꯁꯣꯁꯣꯕꯤꯅ ꯂꯩꯇꯨꯝ ꯑꯃꯃꯨꯛ ꯈꯨꯜꯂꯒ ꯑꯃꯨꯛ ꯂꯪꯉꯤ ꯑꯁꯨꯝꯅ ꯂꯪꯕꯗ ꯑꯩꯉꯣꯟꯗꯒ ꯂꯪꯂꯛꯏꯅꯦ ꯃꯁꯤ ꯑꯔꯧ ꯂꯪꯉꯤꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯑꯃꯨꯛ ꯂꯪꯁꯤꯜꯂꯤ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯦ ꯂꯩꯇꯨꯝ ꯑꯁꯤ ꯁꯨꯃꯥꯡ ꯑꯃꯗꯒꯤ ꯑꯃꯗ ꯍꯨꯠ ꯍꯥꯠ ꯂꯪꯅꯔꯒ ꯂꯩꯔꯝꯃꯤ ꯁꯣꯁꯣꯕꯤꯗꯤ ꯂꯛꯅꯅꯤꯡꯕꯒꯤ ꯃꯥꯅ ꯁꯨꯝ ꯇꯧꯔꯤꯕꯖꯥꯠꯅꯤ ꯃꯌꯥꯝꯕꯗꯨꯅ ꯂꯩꯇꯨꯝ ꯂꯪꯂꯛꯄꯗ ꯂꯩꯇꯨꯝ ꯑꯁꯤ ꯑꯅꯤ ꯊꯣꯛꯅ ꯍꯦꯛ ꯄꯥꯏꯔꯛꯈꯤ ꯁꯨꯃꯥꯡꯅ ꯇꯥꯈꯤꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯀꯔꯤ ꯈꯨꯝꯂꯛꯄꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯆꯧ ꯃꯔꯨ ꯑꯅꯤꯒꯗ ꯂꯣꯠꯂ ꯂꯪꯂꯛꯀꯅꯨꯗ ꯑꯃꯃꯝꯗ ꯂꯪꯂꯛꯎꯗ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯖꯥꯠꯅꯤ ꯃꯌꯥꯝꯕꯅ ꯁꯣꯏꯈꯤꯕꯅꯤ ꯑꯃꯈꯛ ꯂꯪꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯇꯨꯝꯁꯦ ꯑꯃꯃꯝ ꯂꯪꯉꯤ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯂꯪꯂꯕ ꯇꯨꯡꯗꯗꯤ ꯁꯣꯁꯣꯕꯤꯁꯦ ꯃꯈꯥ ꯇꯥꯅ ꯂꯩꯇꯨꯝ ꯑꯁꯤ ꯂꯪꯂꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯁꯤꯅꯗꯤ ꯍꯨꯠ ꯂꯪꯂꯤ ꯑꯃꯨꯛꯁꯨ ꯃꯈꯣꯟ ꯑꯃꯠꯇ ꯇꯥꯈꯤꯗꯕꯗ ꯃꯌꯥꯝꯕꯁꯤꯅ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯔꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯏꯅꯥꯎꯕꯨꯡꯉꯣ ꯂꯦꯞꯄꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯂꯝꯕꯅꯤꯅꯦ ꯂꯪꯕ ꯉꯝꯃꯤꯗꯣꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯣꯁꯣꯕꯤꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯛꯏ ꯅꯠꯇꯦ ꯇꯥꯆꯧ ꯃꯔꯨ ꯂꯣꯏꯈꯤꯕꯒꯤꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯕꯗꯨꯅ ꯑꯗꯨ ꯐꯒꯤ ꯃꯇꯝꯗ ꯇꯟꯖꯥ ꯄꯤꯒꯦ ꯅꯪꯒꯤ ꯃꯔꯨ ꯈꯨꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯒꯟꯖꯥꯗꯨ ꯆꯤꯡꯂꯒ ꯂꯩ ꯁꯣꯁꯣꯕꯤꯁꯨ ꯂꯨꯝꯗꯨꯅ ꯃꯌꯥꯝꯕꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯤ ꯅꯣꯛꯏ ꯃꯌꯥꯝꯕꯗꯨꯅ ꯆꯤꯡꯕ ꯂꯣꯏꯕ ꯈꯨꯗꯤꯡꯒꯤ ꯈꯨꯟꯕ ꯂꯣꯏꯔꯕ꯭ꯔꯥ ꯃꯔꯨ ꯍꯥꯟꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯁꯣꯁꯣꯕꯤꯅ ꯂꯣꯏꯗꯣꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯂꯣꯏꯌꯨꯅꯦ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯣꯁꯣꯕꯤꯅ ꯇꯥꯆꯧ ꯑꯩꯒꯤ ꯃꯔꯨ ꯈꯨꯟꯕ ꯂꯣꯏꯔꯦ ꯂꯪꯂꯛꯑꯒꯦ ꯑꯃꯗꯁꯨ ꯂꯪꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯇꯨꯝ ꯂꯪꯅꯩ ꯈꯔ ꯂꯪꯅꯔꯕ ꯇꯨꯡꯗ ꯁꯣꯁꯣꯕꯤꯗꯤ ꯑꯁꯣꯝꯅ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯆꯧ ꯑꯩ ꯋꯥꯔꯦ ꯑꯩ ꯂꯩꯇꯨꯝ ꯂꯪꯕ ꯉꯝꯗ꯭ꯔꯦ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯦ ꯑꯩ ꯆꯥꯛ ꯆꯥꯔꯨꯒꯦ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏ ꯋꯥꯔꯝꯃꯅꯤꯅꯦ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ ꯆꯥꯛ ꯆꯥꯔꯨꯔꯣ ꯑꯩꯁꯨ ꯁꯤꯡꯕ ꯂꯣꯏꯔꯒ ꯆꯥꯔꯒꯗꯕꯅꯤ ꯑꯗꯨ ꯃꯆꯥ ꯑꯃꯇꯪ ꯊꯛꯎ ꯂꯥꯎꯗꯅ ꯃꯅꯥꯎ ꯅꯨꯄꯥ ꯁꯥꯗꯨꯅ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯌꯥꯔꯦ ꯇꯥꯆꯧ ꯊꯛꯄꯤꯔꯣ ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯔꯝꯂꯒ ꯑꯁꯨꯝꯅ ꯁꯥꯎꯅꯕ ꯈꯟꯅꯍꯟꯕꯗꯣ ꯂꯦꯞꯂꯝꯃꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯂꯛꯅꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝ ꯑꯁꯤ ꯂꯧꯕꯨꯛꯂꯣꯝꯗ ꯍꯦꯛ ꯂꯥꯛꯏ ꯁꯣꯁꯣꯕꯤꯁꯨ ꯑꯌꯨꯛ ꯉꯟꯅ ꯂꯧꯕꯨꯛꯂꯣꯝꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤ ꯎꯕꯗ ꯅꯨꯄꯥ ꯑꯁꯤꯅꯁꯨ
ꯁꯣꯁꯣꯕꯤꯗ ꯃꯌꯥꯝꯅ ꯀꯧꯅꯕꯗꯨ ꯈꯪꯕꯅꯤꯅ ꯉꯥ ꯊꯣꯡ ꯆꯥꯕ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯑꯍꯜ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯑꯦꯔꯥ ꯏꯄꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯏꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯎꯅꯨꯅꯦ ꯑꯉꯥꯡꯁꯤꯡꯅ ꯁꯨꯝ ꯀꯧꯕꯗꯨꯗ ꯑꯩꯅ ꯀꯧꯕꯅꯤ ꯂꯥꯎꯅꯦ ꯐꯝꯃꯨ ꯂꯥꯎꯅꯦ ꯑꯁꯨꯝꯅ ꯏꯄꯨꯁꯤꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯋꯥꯀꯠꯇꯨꯅ ꯑꯗꯨꯝ ꯁꯥꯔꯔꯤ ꯁꯥꯅ ꯃꯥꯅ ꯒꯟꯖꯥ ꯁꯦꯝꯗꯨꯅ ꯑꯗꯨꯃꯛ ꯊꯛꯂꯔꯤ ꯁꯣꯁꯣꯕꯤꯁꯦ ꯏꯄꯨꯗꯨꯅ ꯒꯟꯖꯥ ꯁꯨꯝ ꯆꯤꯡꯕꯗ ꯏꯄꯨꯗꯨ ꯈꯔ ꯀꯤꯛ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯁꯣꯁꯣꯕꯤꯅ ꯎꯔꯝꯃꯤ ꯑꯃꯨꯛꯇꯪꯗꯤ ꯂꯛꯅꯅꯤꯡꯕ ꯈꯔꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯅꯤ ꯏꯄꯨ ꯑꯩ ꯆꯠꯂꯝꯃꯒꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯉꯥ ꯇꯥꯎꯕꯒ ꯏꯔꯣꯟꯕꯗꯨꯒ ꯐꯖꯅ ꯇꯧꯍꯧꯕꯅꯤ ꯂꯩꯍꯧꯔꯕꯅꯤ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯑꯁꯨꯝꯅꯦ ꯍꯥꯏꯔꯨꯕꯖꯥꯠꯅꯤ ꯃꯇꯝ ꯑꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯇꯥꯔꯤꯕꯅꯤ ꯌꯥꯝꯅ ꯉꯟꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯗꯤ ꯍꯧꯖꯤꯛꯀꯤ ꯏꯄꯨ ꯑꯁꯦ ꯒꯟꯖꯥ ꯈꯔ ꯆꯤꯡꯂꯨꯕ ꯀꯔꯤꯒ ꯃꯥꯁꯨ ꯆꯥꯛ ꯑꯁꯤ ꯈꯪꯂꯥꯝ ꯂꯥꯝꯂꯝꯃꯤ ꯍꯣꯏꯅꯦ ꯍꯥꯎꯅꯤꯗ ꯉꯥ ꯇꯥꯎꯕꯗꯨꯒ ꯏꯔꯣꯝꯕꯗꯨꯒ ꯐꯖꯅ ꯂꯧꯈꯠꯂꯗꯤ ꯍꯥꯎꯅꯤꯕꯣ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯑꯩ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯁꯦ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯁꯣꯁꯣꯕꯤꯁꯨ ꯏꯄꯨ ꯆꯥꯔꯨꯔꯣ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯁꯣꯁꯣꯕꯤ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯈ꯭ꯔꯦ ꯑꯍꯜ ꯑꯁꯤꯗꯤ ꯆꯥꯛꯁꯦ ꯑꯃꯨꯛꯇꯕ ꯂꯥꯝꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯕꯖꯥꯠꯅꯤ ꯂꯧꯕꯨꯛ ꯂꯣꯝꯗ ꯊꯣꯔꯛꯑꯝꯕꯁꯦ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯂꯣꯝꯗ ꯀꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯀꯧꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯅ ꯀꯣꯏꯀꯧ ꯀꯧꯏ ꯇꯨꯝꯕ ꯍꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯕ꯭ꯔꯁ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯕꯨꯡꯗꯨꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯒꯦꯅ ꯂꯥꯛꯂꯤꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯩꯃꯥ ꯄꯥꯕ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯇꯥꯔꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯋꯥꯠꯂꯤꯅꯦ ꯉꯟꯅ ꯂꯥꯝꯃꯤꯍꯦ ꯅꯪꯁꯨ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯖꯥꯠꯅꯤ ꯃꯄꯥꯕꯨꯅ ꯀꯔꯤ ꯅꯨꯄꯤ 2-3 ꯆꯥꯎꯅ ꯂꯩꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗꯕ ꯄꯤꯔꯣ ꯆꯐꯨꯗꯨ ꯄꯨꯊꯣꯔꯛꯑꯣ ꯏꯋꯥꯟꯗꯨ ꯄꯨꯊꯣꯔꯛꯑꯣ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯃꯥꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯁꯣꯁꯣꯕꯤꯅ ꯃꯇꯥꯏ ꯑꯃꯗꯒꯤ ꯂꯨꯝꯂꯒ ꯅꯣꯛꯅꯤ ꯌꯦꯡꯉꯒ ꯂꯩꯔꯔꯤ ꯑꯩꯗꯤ ꯆꯥꯛꯗꯣ ꯊꯣꯛꯅ ꯂꯥꯝꯕꯅ ꯉꯥ ꯑꯇꯥꯎꯕꯗꯨꯒ ꯏꯔꯣꯟꯕꯗꯨꯒ ꯐꯖꯅ ꯇꯛꯈꯥꯏꯒ ꯂꯥꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗꯕꯅꯦꯕ ꯅꯈꯣꯏ ꯀꯇꯟ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯅ ꯉꯥꯡꯅꯔꯤ ꯁꯣꯁꯣꯕꯤꯅ ꯀꯔꯟ ꯇꯥꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯥꯕꯅꯤ ꯌꯦꯡꯉꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯆꯥꯛ ꯏꯟꯁꯥꯡꯒꯤ ꯑꯍꯥꯎꯕ ꯋꯥꯔꯤꯁꯦ ꯁꯥꯖꯤꯟꯗꯨꯅ ꯒꯟꯖꯥꯅꯒ ꯊꯛꯄꯒ ꯑꯍꯜ ꯑꯗꯣ ꯋꯥꯈꯜ ꯑꯁꯤ ꯄꯨꯡꯑꯣꯟ ꯑꯣꯜꯍꯟꯈꯤꯕꯅꯤ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯁꯣꯁꯣꯕꯤꯅ ꯃꯇꯥꯏ ꯑꯃꯗꯒꯤ ꯈꯤꯈꯤ ꯍꯦꯛꯇ ꯅꯣꯠꯂꯒ ꯂꯩꯔꯝꯃꯤ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ